Drug related oiba offense senaba miyoi khudima akan ba action la khut kini haina Manipur gi police DGP na akan mongda wan tokre Prokso eki makhada miyoi ma ko na mara lai rehna dak tokre sai nauri be nupi masa ma ikai khumna ba mangan khibe ki thaudok to masa gi sai nifu go manga suraba miyoi ma ko na mara lai rehna dak tokre English singa ni ga taraga tur thok ki ba thaudok asigi matang da women police station thawal na ko ki ba FIR number 10/5/2016 Yamatung in Lampel Patel fast track special court number 2 Manipura Satraki special trial proxo case number 12/2016 95/2020 hearing da ngasi fast track court asigi judge Waikom Tonen Maitain Masagi say Nifugamonga Surabami Shibu court namara laid hand of Tokibani. Court namara laid hand of Tokrabami to the Oinam Robin Chandra Apakula Kidraba Chandra Mohan Waikong Police Station Konba Tokpasing Malikai Mark IPC under Section 419 Amazon Proxo Act 2012 Section 4 Matungina Taudo Oshi the Mara Lady and Tokibani Oinam Robin Chandra na phone da atopa mingama di lepham na singu lan haijun no crime is sathakibani hari Kotna Mara Lady and Tokraba Oinam Robin Chandra Thas ki Tarakani Pan Satakada hearing the Potokna Vasukona Manipur Central Zel Sajiwagi Zeller the Kanki Memar Zuntana December Thara Mikhal Pangtokani Hane Tauribadu Rakin State Yaro Arakan Army Zuntana Lusing Bulangam Memar Sayesigi December Thara Pangtokani Hane Sem Sari Badu Lebadugi Nongsup Tamba Rasin State Sanavi Yaro Hana Mapamadu control Toriba Ithanic group Am Oriba Arakan Army Mekadiki Fontoraki Wapamasi ngasi Arakan Army ki wongang loi khaying khutana pau gi mipama phungdok ki bani mana makata ra tuna kumja English ngani ga kungo humdu gi November thada ethnic army oiriba Arakan Army na Rakhin state ki Puna township taraga lebi ki manu taraga mari junta gi control gi munmangam ki bani madurasna tana thangnana leiriba sin state ki Palito township sumakhu gi makuta leiri makata na Arakan Army na saina ga kusamnaraga mega investment project ama paikaliba Kiak Pew Township Adus Lokshan Nabonari, Masidashnatana, Situwe Town Busu, question do not tamdi. Panmaya the popular Langama Ong Sansu Sigi, Makhad Leramba, Matung Myanmar, Kumza, English and Kungamatwit, military coup tautuna, Landmina Sahimari Langa, Paraglava Matung Handakta Mikal Pangtonava, governing body ma reorganized Doroga Shem Kipini. Wangloi Kaying Kutana Makataraduna, Rakin State Lady Muation, Myanmar Langa Kimaki Karigumba Kanava Matapangbaliti, Madamaduna Makwina control Toribam Pumsing, Myanmar Langa and Mikal Pangtoquado Atimba Tamgatoribani, Mikal Pangto Pibes Miambo Mating Panganabani, Adobo Miambu, Samam Nahalavadi, Mikal Yuan took Lati, Zuntan Irang Labama Pumsing the Amuhana, Marshal Lot Hamzinduna Lakshana Bohonari. Ccpur da Congres Kimapangal Hanabami Pampang Tokri. English singa kunga tarata pangthok ko riba taraw humdoi subu Manipur Legislative Assembly ki mikal nakshal lakpaga loinana Ccpur District Congress ki mapangal hena kangat hanana bagi panamda Ccpur District Congress Committee DCC ki executive mifam ngarang Ccpur gi Banas Hotel la pangthokre Manipur Pradesh Congress Committee MPCC ki General Secretary Organization MD Wahidur Rahman Lusingdun Ccpur District Congress Committee ki mihut singyauna pangthokiba Ccpur DCC ki executive committee ki mifamaduda MPCC ki General Secretary Soko George MPCC ki Minority Department ki Chairman Oriba Spokesperson Zakir Hussain masu Manipur Pradesh Youth Congress Committee ki Vice President Tazaudin Saruyaki Edi Mifamadugi Matan MPCC ki General Secretary Wahidur Rahman Hai English Singaniga Kunga Pangtoko the River Tarahum the Super Manipur Legislative Assembly Mikalda Ccpur District ki Manung the Lady Assembly Constituency Tarukta Congress ki mihut sing sauna mai pak pangamnaba Congress ki mapangal hena kanana bagi panamda ngasigi mifamasi pangthokpani hadi tentakpa paw manamu KHRC have the Kuki Human Rights Council na akan mamongda Government of India da pendama su nuai ta buwa phung kya thamnakri KHRC akan mamongda condemn taroduna Ziribam district ta Maitaigi Nupi home amasum anga uhum yauna Hatkibaga Mari Lena, Thanglelan Maramus Atobo Mioikia, Phakhiba Matanga, Kanmon condemn Torokli. Moidang Pok Village the Gi have say Bembem Koba, say Nifugamanga Survinu Piama, Lin the Sikpadagi Atuba Assam Rifles na, victim Sida, medical response speak with the Kanmangam Houre.
census amadi delimitation ki mangoidana mi topsing maramda halankinaba MP sana zawbana parliament takshinkri mikok thibi ki thaba amadi delimitation ki thabak paikhatringai da Myanmar amasung Bangladesh ta ki Manipur sangsilaki illegal immigrants sing masa khangdoktuna maramda halankinaba ki thabak lokotna MP ning thaulai shem sana zawbana ngasi Rajya Sabha ki pungning sinkri ngasi chata ki Rajya Sabha ki mifamda MP ning thaulai shem sana zawbana pukathiba special mention amada yumthangnaba leibak-sing Myanmar amasung Bangladesh ki sangsilakduna Manipur ki tuan-tuanba mafamsingda leisingkraba illegal immigrant asi masak khangdoktuna makhoibu maramda hana halandara Manipur mikok thibi ki thaba amadi delimitation ki thabak satharabadi Manipur ki yellow mission ki oina khwaidi ki lebuk thiba phibam ama oiragani magna makha taradun hai Ministry of Home Affairs na sayesi gi me taraga mapandegi horaga tha amagi manungda Myanmar amasung Bangladesh ki sangsilakiba mitop sing thidoktuna makhoibu masagi maramda halankinaba state amadi Union Territory sing the Kangan Balekre. Adubalabak TV Manipur Yuena Dingasi Power illegal immigrants in Tidok Pama de Makoi Maram the Halan Begi Tabak Langana Lakot Udri. Manipur the lady illegal immigrant Asoba Watu a solution than a Mikok TV Tabak Tabatarabadi. Manipur Yamna Sound Sarana Neta the Pibum Am Oirakani. Masidas Natana, Hanagi Ladiba, census ki report Yumpam Oiraga, delimitation ki Tabak Satapahavi, Yellow Missingi. Constitutional right mat pathokani haina si MP lesim sana zawana house ki pungning section ki mangna makha taradana census data haibasi lam madu ki sokha thorang ki thabuk pekhat pa amadi planning tawna bi ki khwai di ki maru eba tu komen mane Manipur gi oina kumja English singani ama amasum English singani ki tara mathu de pangtokhiba census ki report adu mai ke kiya de yaning da phungdok na rakhibani Hairiba sahi tarasi ki manungda oithokpa yaroidaba missing hengalakle haina phungdoknaribani adubu masigi matangda ngasi phawba lokhatpham tokpa thaba amata lokhatna lei Manipur gi Senapati district ki subdivision ahumda sahi taragi manungda missing hengalakpa gi sangsada 202.88 oiki masi oithokpa gi wangmadani subdivision ahum masi da English singani ama amasum English singani taraga mathoi census report matung ina mau maram da missing hengatpa gi sangsada 39.16 tagi kumja English singani tara mathoi de sada 136.33 oiki awesome pomta gi oina sada 39.17 dagi sada 99.15 amasum purul da sada 39.16 dagi sada 120.3 da hengalaki Loina singi subdivision tareta kumza English nga magsamapan ga maudraga mathoy amasum English nga niga amagi census ta sada nipudi abnormal oina missing hengalaki hairiba sahi tarasida sakpi karong da sada samaga 0.18 masida sada humfuga manga ga 0.46 kamzong da sada 60.95 tenapal sada 54.48 saitu gampazol sada 54.12 sandel sada 41.70 musum Ccpur gi oina missing hengalapigi sang sada 40.77 oiki hainsu MP lesim sana zawbana figure putoktuna house ki puning singki Maramasna Manipur mikok thibi ki thaba amadi delimitation ki thabak paikhatringai mamangna kumja English nga magsamapan ga humfuga mathoi base year oiraga illegal foreign nationalists hana masa khangdoktuna makoi maramda halankhina thabak lokhat piu hainasu union government de MP ning thaulai sem sana zawbana taksinki Kof map Moreh gi ani suba mapok kumon pangthokre lanjen narabasing masagi mayumda hanjin hanabagi sap saba matam pinaba laingak tapuna taksin minaba matam oire inausa Haukipa kumza English singani ga kunga humdogi me humdogi tholakiba irang number moiraga lanjena duna laidiba Moreh gi miyam shem kiba committee on protection of mitai victims Kof map Moreh gi ngasi sahi ani mapung pharakpagi mapok kumon tharom singjamai singam kha ima yum zaw laide mi sangle na pangtokri lanjena rabasing masagi mayumda hanjin hanbigi laingak ta sab sab matam pinaba punna takshin minaba matam oire haina Kof map ki chairman L inauksa na phungdorakli Thauramadu Kof map ki chairman L inausa Kof map ki advisory Waishyam L Lukhoi L Kanta RK Surendra N Keso amadi RK Sukhana president member sing oina saruk yaki Thauramadu saruk yaki basing hausu oiriba Manipur gi irang asina Moreh amadi Manipur gi kasin kya da khundari ba miti IDP sing thingnari ba awaba sing amadi lakadori ba tungi punsi da oirakada ba awaba sing matanu wakhalon kya thamki loinana Moreh da khundari ba miti sing na Manipur gi nongpok thongak pada atana Manipur gi territorial integrity ngak libane maramaduna state amadi central government athuba phirep ama lauduna Moreh gi miyam bu masama gi maram hanjananduna Manipur gi ngamkhai kaidana bo hotna biu haina wapum kayasu phongtonaki
थोकलिब लान असिना मरम ओइदुना मोरेगी समजरबा मियोय क्या पुंसी लोखिबा मरि आईडीपी अमा ओइना रिलीफ कैम्प सिंग थेंगनरिबा अवाबा सिंग सि कोकनबा मसा मसागी मरमदा हंजदनबा पुलिस पेखलो हाइना सफोंदोखि कोफ मेमने इरांग सिगी मतुंगदगी हौजिक फाव मोरेदगी लंजिनरिबा आईडीपी सिंग येफनब थाबक थोरम क्या पेखतुना लाखिबगी वरोल सिंग मियामदा मेक सिंग थंखि ngasi thauram adu saruk yaraduna kop map ki chairman laisang them inausana hai idp sing masa masa ki yumda hanjana ba hona bada relief camp ne lairi bising amatu ane lemina duna lengak ta sabsab numit ama pina ba khulaw lawminasi kumza english sing ani ka kun go humdu gi august 13 digi Moreh apun bagi damak saphong khiba kof map ko lup ama semduna Moreh miyam gi thabak thoram tawduna lakli masida Moreh gi naha singna tungi khallaga tawgada thabak thoram sing pangthok tuna muhanna khunda leita handuna leinaba hona bagi mathau tai ki sahi ani hena lanjen aduna leiraklaba sida aikoi mana amagi mating pangna duna ngasi phawbu lakmina ki relief camp sing da lairiba sing su awar apa kya leire yingsin bidri haiduna leiringeda iramda Moreh da sangbagi wafam sing di phongtok tuna lairiba sileb thibani masida amaga tungan bu wakhalon da leirabadi aikoi Moreh da amuhana sangmada awab kya irakphe maramaduna aikoi amatu oina punsinduna tungi lakadoriba punsi gi khalaga puna phirep lawina ba sangi haina apul tokhi thauramgi saruk amu oina irang sina maram oiduna laikhidraba Moreh amadi manipur gi athaubi singi maphamda maira katuna min ani tumina leptuna awaba phongdoktuna ikai khumna butki loinana mapok kumona siga mari lenana kof map ki thaumi singda asam khudol pot sing pidana pung thorki loinana thauramadu da Moreh degi lanjena duna relief camp sangjupam lawriba idp kya saruk yakhi working committee nnpg na nsnim bu phongna singnakri NSNIM ga madi lainaba agreement khudima ki mayok ta laigani haina working committee of the Naga National Political Group WCNNPG na NSNIM phone sinakhi WCNNPG na ngasi thadorak pachulamada NSNIM na party ama oiduna yanaba wapum agreement khudima ki mayok ta pung working committee na lepkani miyam na nainaba amadi khanariba wapum ama oiriba common draft haibisi inclusive oiba Naga solution ama puraknaba government of India ki thausil makhara tawba draft ni draft asina kumza English singa niga taraga tariki November 13 India government amasum NNPG ani ki marakta yanakhiba agreement agreed position haibisi ki mayok leitabana common draft asi committee sin sawat khani agreed position haiba agreement asi contemporary political reality khudima ikai khumna duna Naga singa right to self determination amagi da forum for Naga reconciliations FNR na mamangi agreement singa laramba wapam singa madema kone lawriba thawong sumu NSNIM na mamingtagi miyam utsabi agreement amagum holhensu NSNIM maral sirak loinana kumza English singa niga taraga mga sign tawna kiba framework agreement FA edu lona thupna Naga tribe sing civil society singa madi search lu singba sing tanaramdana tawna kibani haina spawks na makatana phongtokli